ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯝꯕ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯑꯒꯤ ꯑꯈꯪ ꯂꯩꯇꯅ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯆꯠꯇꯨꯅ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯝꯕ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯥꯅꯨ ꯌꯥꯝꯅ ꯂꯣꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯉꯥꯅꯨꯁꯤꯗꯤ ꯌꯥꯝꯃꯤꯌꯦ, ꯀꯥꯟꯅꯗꯦ꯫ ꯉꯥꯅꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥ ꯍꯥ ꯀꯥꯝꯕ ꯉꯥꯅꯨ ꯂꯥꯕ ꯈꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒꯦ꯫ ꯑꯩꯅ ꯉꯥꯅꯨꯁꯦ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯒ ꯆꯪꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯟꯇꯨꯝꯕꯤꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫ ꯃꯤꯠꯇꯒ ꯎꯔꯤ ꯃꯥꯅ ꯃꯁꯤꯡꯒꯤ ꯇꯨꯡꯈꯩ ꯃꯌꯥ ꯑꯆꯧꯕꯅꯤꯗꯣ ꯊꯥꯡꯗꯣꯛꯂꯒ ꯍꯔꯥꯎꯅ ꯅꯣꯛꯆꯒꯗꯕꯗꯣ꯫ ꯑꯩ ꯄꯟꯊꯕ ꯍꯧꯅꯗꯦ, ꯁꯠ ꯐꯥꯔꯒ ꯐꯠ ꯄꯨꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯉꯥꯅꯨ ꯃꯀꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯉꯥꯅꯨ ꯑꯃ ꯐꯥꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤ꯫ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯊꯣꯝꯕꯅ ꯐꯥꯒꯦ ꯇꯧꯕꯗꯨꯗ ꯈꯣꯡꯗꯨꯅ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯉꯥꯅꯨꯁꯤꯡꯅ ꯈꯣꯡꯕ ꯇꯥꯕꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯈꯨꯔꯥ ꯄꯨꯛꯆꯥꯎꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯉꯥꯅꯨꯁꯤꯡꯁꯤꯅ ꯑꯍꯤꯡꯁꯤꯗꯃꯛꯀꯤ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯍꯨꯔꯥꯟꯕꯒ ꯆꯪꯂꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯕꯨ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯍꯥꯏ ꯍꯅꯨꯕꯤ, ꯍꯅꯨꯕꯤ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯍꯨꯔꯥꯟꯕ ꯆꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯨꯅꯦ ꯅꯪꯕꯣ? ꯍꯩ ꯍꯅꯨꯕꯤ, ꯍꯅꯨꯕꯤ, ꯇꯥꯗꯦꯅꯦ ꯃꯁꯦ꯫ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ, ꯁꯤꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁ ꯁꯤꯗꯤ ꯍꯧꯒꯠꯄ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯐꯃꯨꯡꯁꯤꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯒꯦ꯫ ꯍꯥꯏ ꯀꯅꯥꯅꯣ ꯉꯥꯅꯨ ꯐꯥꯒꯦ ꯇꯧꯔꯤꯕꯗꯣ? ꯉꯥꯅꯨ ꯃꯄꯨ ꯇꯨꯝꯗ꯭ꯔꯤꯀꯣ? ꯍꯩꯃꯥ, ꯈꯨꯔꯥ ꯄꯨꯛꯆꯥꯎꯁꯤ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯤꯅꯤ꯫ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯇꯥꯔꯦ꯫ ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯍꯨꯏ ꯃꯥꯟꯅꯕ ꯍꯨꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯨꯡꯖꯤꯜꯂꯒꯦ꯫ ꯒꯣ 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 ꯒꯣ! ꯍꯨꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ꯫ ꯍꯨꯏ ꯂꯥꯛꯄꯁꯤꯗ ꯀꯤꯗꯨꯅ ꯈꯣꯡꯂꯤꯕ ꯖꯥꯠꯅꯤ ꯑꯩꯒꯤ ꯉꯥꯅꯨꯁꯤꯡꯁꯦ꯫ ꯍꯩ ꯍꯨꯏꯅꯦ, ꯍꯩ ꯆꯠꯂꯨ 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 ꯍꯨꯏ! ꯀꯥꯟꯅꯕꯗꯤ ꯁꯤꯗꯤ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯊꯤꯔꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯐꯝ ꯉꯥꯅꯨ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯍꯨꯏ ꯁꯥꯔꯒ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯐꯪꯕ ꯉꯥꯅꯨ ꯑꯃ ꯃꯉꯛꯁꯝ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯇꯨꯅ ꯒꯣ 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 ꯒꯣ! ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯍꯩ ꯍꯨꯏꯅꯦ, ꯆꯠ! ꯆꯦꯟꯗꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯤ ꯍꯨꯏꯁꯦ, ꯂꯥꯞꯅ ꯈꯣꯡꯕ ꯇꯥꯏ꯫ ꯑꯁꯤ ꯈꯜꯂꯒ ꯃꯗꯣꯝ ꯂꯩꯖꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯝꯕꯒꯤ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯊꯣꯡꯂꯤ꯫ ꯃꯅꯥꯛꯇꯅ ꯊꯣꯝꯕꯅ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯃꯨꯟꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯄꯤ? ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟꯁꯦ ꯑꯣꯔꯣꯔꯣ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯨꯟꯗꯧꯔꯦ ꯃꯨꯟꯗꯧꯔꯦ ꯅꯨꯄꯥ, ꯌꯥꯝ ꯉꯥꯏ ꯉꯝꯗꯕ ꯇꯧꯔꯅꯨꯀꯣ꯫ ꯅꯄꯨꯟꯁꯤꯒꯤ ꯉꯥꯅꯨ ꯊꯣꯡꯕꯒ ꯑꯃꯨꯛꯇ ꯆꯥꯖꯗ꯭ꯔꯤꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯍꯥꯏꯕꯤ ꯉꯥꯅꯨ ꯊꯣꯡꯕꯗꯨ ꯄꯨꯈꯝ ꯑꯃꯗ ꯈꯔ ꯀꯣꯠꯊꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯅꯪꯁꯨ ꯏꯟꯁꯥꯡꯗꯨ ꯅꯊꯟꯅ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯨ ꯈꯔ ꯄꯤꯖꯕ ꯌꯥꯕ꯫ ꯕꯦꯝꯃ ꯅꯪ ꯑꯃ ꯆꯥꯛꯆꯥ ꯌꯨꯊꯛꯇꯤ ꯐꯖꯗꯦ꯫ ꯑꯩꯒꯤꯁꯦ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕ ꯅꯠꯇꯤꯌꯦ, ꯅꯪꯕꯨ ꯍꯥꯎꯅ ꯄꯤꯖꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯁꯦ꯫ ꯍꯣꯔꯦꯟ ꯅꯪꯅ ꯍꯥꯎꯅ ꯆꯥꯖꯒꯦ ꯇꯧꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯆꯝꯂꯝꯂꯕꯗꯤ ꯅꯪ ꯍꯥꯎꯅ ꯆꯥ ꯐꯪꯂꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯆꯥꯔꯒ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯌꯥꯔꯕ ꯍꯥꯏꯅ ꯌꯦꯡꯉꯤꯕ꯫ ꯃꯄꯨꯔꯣꯏꯕ ꯑꯩ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯁꯤ ꯑꯩꯅ ꯅꯨꯄꯤ ꯀꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯒꯤ ꯐꯨꯕꯤꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯊꯤꯕꯣꯡꯁꯦ ꯃꯊꯟꯇ ꯀꯌꯥ ꯍꯥꯎꯅ ꯆꯥꯔꯤꯅꯣ? ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯏꯟꯁꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯂꯝꯃꯨ꯫ ꯑꯩꯅꯦ ꯊꯪꯅꯕꯒꯤ ꯏꯗꯣꯝꯆꯥ ꯄꯤꯁꯛ ꯈꯣꯏꯗꯒꯤ ꯐꯗꯤꯒꯣꯝ ꯃꯀꯥ ꯑꯃꯅꯤꯗ ꯊꯠꯂꯨꯈꯤꯒꯦ ꯑꯃꯦꯠꯄꯗ ꯊꯥꯛꯅꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯄꯨꯗ ꯊꯥꯛꯂꯝꯗꯅ ꯂꯣꯟꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯐꯗꯤꯒꯣꯝ ꯑꯗꯨ ꯄꯠ ꯄꯠ ꯊꯠꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤꯁꯦ ꯃꯤꯒꯤ ꯏꯪꯈꯣꯜꯁꯤꯗ ꯃꯄꯨ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯐꯗꯤꯒꯣꯝꯒ ꯍꯦꯛꯂꯗꯅ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯐꯅ ꯍꯦꯛꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯨꯔꯥꯟ ꯂꯤꯆꯠ ꯑꯃ ꯏꯆꯠ ꯆꯠꯂꯤ, ꯃꯁꯤ ꯑꯩ ꯇꯧꯒꯦꯀꯣ꯫ ꯍꯥꯏ ꯍꯧꯗꯣꯡꯅꯦ, ꯍꯩ ꯁꯤ ꯁꯤ ꯁꯤ! ꯑꯁꯨꯝ ꯍꯦꯛ ꯂꯥꯎꯔꯛꯂꯕꯗ ꯏꯕꯦꯍꯥꯏꯕꯤꯗꯨ
ꯄꯥꯛꯊꯗꯨꯅ ꯄꯤꯁꯛꯅ ꯎꯗꯅꯕ ꯃꯑꯣꯡꯗ ꯂꯣꯟꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯈꯣꯡ ꯁꯤꯠꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯁ ꯑꯩꯌꯣ ꯑꯩ ꯁꯤꯔꯦ ꯑꯩꯌꯣ ꯇꯨꯁꯤꯟꯈ꯭ꯔꯦꯅꯦ ꯀꯜꯂꯛꯑꯦ ꯄꯦꯜꯂꯤ ꯍꯥꯏ ꯏꯕꯦ ꯍꯥꯏꯕꯤꯌꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯇꯨꯁꯤꯟꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯇꯨꯁꯤꯜꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯩꯗꯧꯕ ꯆꯪꯂꯤꯕꯅꯣ ꯂꯣꯟꯅ ꯃꯄꯨ ꯇꯥꯛꯇꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯄꯁꯤꯗ ꯂꯥꯏꯁꯤꯡ ꯍꯦꯛ ꯑꯇꯥꯞ ꯑꯐꯣꯡꯅꯍꯜꯂꯤ ꯁꯩꯇ ꯄꯤꯁꯛ ꯑꯗꯨ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯀꯩꯅꯣꯅꯤ ꯏꯗꯣꯝꯆꯥ ꯑꯩꯁꯦ ꯏꯗꯣꯝꯆꯥꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯐꯗꯤꯒꯣꯝ ꯃꯀꯥ 2-3ꯗꯪ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯪꯂꯝꯕꯅꯤꯗ ꯑꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯍꯦꯛꯄ ꯆꯪꯂꯕꯗꯤ ꯍꯦꯛꯇ꯭ꯔꯤꯉꯩ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯄꯨ ꯇꯥꯛꯇꯅ ꯍꯦꯛꯂꯤꯕꯗꯤ 이돔자다 파리곰 ሄꯛꯀꯦ 하기나 아이나 이돔자부 ꯀꯧꯕꯅꯤ ꯑꯗ 이돔자ꯅ ꯈꯨꯝꯕꯜꯂꯛꯇꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯝꯗꯅ ꯍꯦꯛꯑꯕ ꯉꯁꯥꯏꯗꯒꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯪꯅ ꯀꯧꯕ ꯇꯥꯗꯦꯕ ꯕꯦꯝꯃ ꯅꯪ ꯑꯃ ꯅꯆꯤꯟ ꯇꯨꯝꯂꯤ ꯃꯇꯤꯛ ꯅꯆꯤꯟꯒꯤ ꯑꯣꯀꯥ ꯊꯤ ꯍꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯅ ꯐꯅ ꯍꯦꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨꯀꯣ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧꯗ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯏꯕꯦ ꯍꯥꯏꯕꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯐꯗꯤꯒꯣꯝꯁꯦ ꯁꯠꯅꯥꯁꯤ ꯃꯉꯥꯏ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯍꯦꯛꯄ ꯌꯥꯗꯕꯗꯧꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯕꯨ ꯏꯔꯨ ꯍꯦꯛꯂꯨꯔꯗꯅ ꯂꯥꯏꯃ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯥꯒꯤ ꯐꯗꯤꯒꯣꯝꯁꯤꯡꯁꯦ ꯊꯥꯡꯈꯥꯏ ꯑꯃ ꯄꯥꯏꯔꯒ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯁꯣꯏꯔꯣꯏꯁꯤ ꯉꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯐꯗꯤꯒꯣꯝ ꯍꯦꯛꯀꯅꯤ ꯆꯠꯈ꯭ꯔꯒ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯑꯃꯨꯛ ꯆꯪꯉꯛꯏꯗꯨꯕꯣ ꯍꯣ ꯅꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯗꯣꯝꯆꯥ ꯄꯤꯁꯛ ꯍꯥꯏꯕꯤꯁꯤꯅꯅꯦ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯑꯩꯅ ꯐꯗꯤꯒꯣꯝ ꯃꯀꯥ 1-2ꯇꯪ ꯍꯦꯛꯂꯨꯕꯒꯤ ꯃꯄꯨ ꯇꯥꯛꯂꯝꯗꯅ ꯍꯦꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯉꯛꯏꯕ ꯀꯔꯤꯕ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯉꯥꯡꯉꯛꯏꯕ ꯍꯦꯛꯗꯤ ꯍꯦꯛꯑꯦ ꯅꯊꯧꯔꯅ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯣ ꯐꯗꯤꯒꯣꯝꯗꯤ ꯍꯦꯛꯂꯕ ꯅꯠꯇ꯭ꯔꯣ ꯍꯦꯛꯂꯛꯑꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯒꯤ ꯌꯥꯎꯅ ꯍꯦꯛꯆꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯗꯤ ꯆꯥꯛꯀꯗꯣ ꯊꯤꯅꯕ ꯇꯧꯔꯣ ꯆꯥꯊꯣꯛꯑꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯅꯕ ꯍꯥꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯁꯦ ꯑꯩꯒꯤ ꯃꯥꯏꯔꯦꯟꯒ ꯇꯣꯔꯕꯣꯠꯀꯁꯦ ꯂꯨꯄꯥ 12ꯗ ꯄꯨꯂꯞ ꯂꯥꯎꯔꯣ ꯀꯔꯤꯅꯣꯗ 이ꯕꯦꯝꯃ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯃꯜꯁꯤꯒ 이산 ꯆꯥꯟꯅꯗ꯭ꯔꯦꯗ ꯃꯥꯏꯔꯦꯟ 2-3시가 ꯇꯣꯔꯕꯣꯠ 2-3시ꯒꯗꯕꯨ ꯂꯨꯄꯥ 12 ꯄꯤꯌꯣꯏꯁꯤꯕꯨ ꯅꯪꯁꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯌꯥꯃꯟꯈ꯭ꯔꯦ ꯂꯨꯄꯥ 9ꯗꯣ ꯇꯧꯔꯒꯦ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ 이쁘레ꯕꯅ 와리게 우란 이쁘레ꯕꯅ 와나 타자라가 아이나 호나 연톡라버디 까리 까나도이바 이코이디야 낭기 마말도 야말레 아두나니 아이나 랄론비드기 라우리시야 호나 ꯉꯥꯛꯇ ꯅꯪꯒꯤꯁꯤꯗꯤ ꯃꯃꯜ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩ ꯁꯦꯟꯗꯣꯡ ꯐꯪꯂꯔꯣꯏꯌꯦ ꯂꯨꯄꯥ 9ꯗ ꯌꯥꯔꯗꯤ ꯂꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯧꯕ ꯉꯝꯂꯔꯣꯏ ꯍꯣꯏꯁꯦ ꯏꯅꯤꯅ ꯄꯤꯅꯤꯡꯕꯗꯣ ꯄꯤꯔꯣꯁꯦ ꯑꯩꯅ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯒ ꯇꯣꯔꯕꯣꯠꯀꯁꯦ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯗꯨꯗꯤ ꯂꯨꯄꯥ 9ꯗꯣ ꯇꯧꯔꯒꯦꯀꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯨꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯟꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯣꯟꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯟꯗꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯜꯂꯤꯕ ꯂꯩꯋꯥ ꯃꯄꯨꯜ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯁꯠ ꯍꯥꯞꯆꯤꯜꯂꯤ ꯁꯦ ꯕꯦꯝꯃ ꯅꯪꯒꯤ ꯁꯦꯂꯩꯗꯣ ꯁꯤꯗ ꯂꯩꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯁꯨꯝ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯁꯥꯗꯨꯅ ꯌꯦꯞꯄꯗ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯝꯃꯤ ꯀꯥꯏꯅꯊꯪꯗ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯐꯤ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯐꯤ ꯐꯖꯕ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯍꯣꯏ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯑꯄꯥꯝꯕ ꯈꯜ ꯏꯕꯦ ꯍꯥꯏꯕꯤ ꯐꯤꯁꯤꯡ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯏꯆꯦ ꯐꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯌꯦ ꯁꯦ ꯁꯤꯒꯤ ꯐꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯕꯅꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯤ ꯑꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯁꯦ ꯏꯜꯂꯒ ꯏꯄꯥꯝꯗꯒ ꯆꯠꯂꯕꯗꯤ ꯑꯩꯁꯦ ꯃꯧ ꯏꯅꯥꯈꯨꯟꯕꯤ ꯁꯣꯏꯗꯅ ꯃꯥꯜꯂꯅꯤꯕ ꯀꯥꯟꯅꯗꯦ ꯃꯁꯤ ꯌꯦꯞꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯅ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯐꯤꯗꯨ ꯌꯦꯞꯄ ꯌꯥꯅꯕ ꯇꯥꯠ ꯇꯧꯔꯛꯂꯝꯃꯤ ꯏꯆꯦꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯗ ꯁꯅꯥ ꯃꯆꯨꯅ ꯃꯄꯥꯟ ꯀꯣꯠꯄꯗꯣ ꯑꯗꯨ ꯐꯤꯗꯣ ꯃꯗꯨꯝꯇ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣ ꯁꯤꯔꯣ ꯍꯣꯏ ꯑꯗꯨꯏꯗꯣ
ꯅꯨꯄꯤꯗꯨꯅ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯖꯕ ꯐꯤ ꯑꯗꯨ ꯂꯣꯟꯅ ꯁꯠ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯁꯦ ꯅꯪꯅ ꯍꯥꯏꯕ ꯐꯤꯗꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ꯫ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯥꯅ ꯍꯨꯔꯥꯟꯒꯤ ꯈꯜꯂꯤ ꯐꯤ ꯑꯗꯨ ꯍꯨꯔꯥꯜꯂꯕꯗ ꯑꯁꯨꯝꯅ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯒꯤ ꯐꯤꯁꯤꯡꯁꯤ ꯑꯩ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯣꯠꯐꯝꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯑꯔꯩꯕ ꯐꯤ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯇꯅ ꯌꯦꯡꯂꯒ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯕꯣ꯫ ꯑꯃ ꯂꯧꯈ꯭ꯔꯣꯁꯦ, ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯆꯪꯂꯗꯕꯅꯤ꯫ ꯏꯆꯦ ꯍꯣꯡꯅ ꯄꯤꯕꯤꯒꯦꯕ꯫ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯦ꯫ ꯄꯥꯝꯗꯕ ꯐꯤꯁꯤꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯧ ꯍꯥꯏꯔꯤꯅꯣ? ꯐꯖꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯐꯤꯅꯦꯅ꯫ ꯐꯖꯕ ꯁꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕꯁꯤꯗꯤ ꯍꯣꯡꯅ ꯄꯤꯔꯒꯦꯁꯦ, ꯑꯃ ꯀꯣꯛ ꯂꯧꯈ꯭ꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯅꯁꯨ ꯐꯤꯁꯤꯡꯁꯦ ꯑꯣꯠꯄ ꯌꯥꯃꯈꯩ ꯑꯣꯠꯄꯤꯔꯒ ꯏꯆꯦꯅ ꯍꯣꯡꯅ ꯄꯤꯔꯁꯨ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ, ꯃꯤꯅ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯡꯗꯅ ꯏꯕꯦꯍꯥꯏꯕꯤꯅ ꯆꯤꯡꯊꯣꯛꯂꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ꯫ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯆꯤꯡꯊꯣꯛꯇꯅ ꯌꯦꯡꯂꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯣꯏꯁꯤꯜꯍꯧꯕ ꯑꯩ ꯑꯣꯏꯅ ꯋꯥꯍꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯃꯅꯦꯕ ꯈꯪꯏ꯫ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯤ ꯅꯨꯄꯤꯗꯣ ꯇꯥꯟꯅꯔꯒ ꯃꯁꯝꯗꯣ ꯈꯨꯠꯇꯥꯡꯒꯤꯂꯒ ꯍꯥꯏꯗꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯏꯕꯦꯍꯥꯏꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯁꯤꯅ? ꯑꯩꯅ ꯃꯥꯒꯤ ꯐꯤ ꯌꯦꯛꯈ꯭ꯔꯦꯁꯦ ꯈꯪꯈ꯭ꯔꯕꯖꯥꯠꯂ? ꯁꯤꯗꯤ ꯇꯥꯁꯤꯟꯅꯗꯕꯤ ꯁꯠ ꯆꯠꯍꯧꯔꯒꯦ꯫ ꯃꯁꯤ ꯇꯥꯁꯤꯟꯅꯗꯕꯤꯒ ꯆꯠꯈꯤꯅꯦ꯫ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯍꯨꯔꯥꯟꯕꯤ! ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯏꯆꯦꯈꯣꯏ ꯏꯅꯥꯎꯈꯣꯏ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯐꯥꯎ, ꯃꯗꯨ ꯍꯨꯔꯥꯟꯕꯤꯅꯦ, ꯍꯨꯔꯥꯟꯕꯤ, ꯃꯗꯨ ꯅꯥꯊꯣꯛꯍꯟꯈꯤꯅꯨ, ꯑꯃꯨꯛꯇ ꯐꯥꯎꯑꯣ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯍꯦꯛ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯕꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯕꯨ ꯐꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯥꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯗꯣꯛꯎꯁꯦ, ꯑꯩ ꯆꯠꯀꯦ, ꯊꯥꯗꯣꯛꯑꯣꯏ ꯃꯤ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯐꯤꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯏꯕꯦꯍꯥꯏꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯑꯁꯨꯝ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯔꯤ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯄꯣꯠꯐꯝꯗꯒꯤ ꯐꯤ ꯍꯨꯔꯥꯟꯈ꯭ꯔꯦ? ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯅꯪ ꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯅ ꯊꯥꯎꯔꯥ? ꯉꯝꯕꯤꯔꯦꯗꯀꯣ, ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯗꯧꯔꯤꯕ? ꯅꯪꯗꯨꯝꯅ ꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅ ꯊꯥꯒꯦ꯫ ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯅ ꯂꯩꯗꯅ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯐꯤꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯍꯨꯗꯤ ꯍꯨꯔꯥꯟꯗꯅ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤ ꯐꯤꯗꯣ ꯄꯨꯊꯣꯔꯛꯇꯧꯔꯤꯕꯅꯣ? ꯅꯣꯏ ꯅꯄꯥꯗꯒꯤ ꯀꯣꯠꯂꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯁꯤ ꯀꯌꯥꯇ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯍꯦꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨꯗꯤ ꯅꯪ ꯍꯨꯔꯥꯟꯗꯦ ꯈꯪꯗꯧꯕ꯫ ꯀꯗꯥꯏ ꯅꯪꯒꯤ ꯈꯥꯎꯗꯣ ꯄꯤꯔꯛꯑꯣ, ꯅꯪꯒꯤ ꯈꯥꯎꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯐꯤꯌꯣꯟꯕꯤꯗꯨꯅ ꯇꯥꯞ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯐꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ, ꯅꯪꯕꯨ ꯍꯨꯔꯥꯟꯗꯦꯗꯥꯏ? ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯒꯕꯨ ꯐꯤꯁꯦ ꯃꯊꯟꯇ ꯅꯪꯒꯤ ꯈꯥꯎ ꯃꯅꯨꯡꯁꯤꯗ ꯆꯣꯡꯁꯤꯜꯂꯒ ꯌꯥꯎꯔꯝꯒꯗ꯭ꯔꯅꯦꯍꯦ, ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ! ꯅꯨꯄꯤ ꯑꯃꯅ, ꯌꯥꯝ ꯉꯝꯃꯦ, ꯍꯨꯔꯥꯟꯕꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯗꯕꯤꯒꯤ ꯁꯥꯔꯗꯅ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯃꯥꯒꯤ ꯃꯑꯣꯡꯗꯣ? ꯑꯩꯗꯤ ꯍꯨꯔꯥꯟꯂꯝꯗꯧꯒ ꯃꯥꯜꯂꯨꯗ꯭ꯔꯤꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ, ꯑꯗꯨꯒꯗꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯅ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯑꯣꯟꯈꯠꯇꯨꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯔꯤ? ꯁꯤꯒꯤ ꯐꯤꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯒ ꯇꯥꯍꯜꯂꯗꯅ? ꯀꯔꯝ ꯀꯥꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯁꯤꯒꯤ ꯐꯤꯁꯦ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕ? ꯅꯆꯤꯟꯗꯨ ꯈꯤꯊꯤꯔꯗꯨꯅꯦꯍꯦ! ꯍꯦꯔꯥ, ꯆꯤꯟ ꯊꯤꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ, ꯅꯪꯅꯦ ꯅꯪ! ꯐꯤꯁꯤ ꯂꯧꯕ ꯃꯇꯝꯗ ꯁꯦꯜ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤ ꯍꯥꯏꯕꯗ ꯌꯥꯅꯗꯕꯗꯒꯤ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤꯗꯃꯛꯇꯕꯨ ꯑꯩꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯄꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯉꯝꯕꯤꯔꯦꯗꯀꯣ ꯏꯕꯦꯝꯃ, ꯅꯪ ꯅꯠꯇ꯭ꯔꯣ ꯐꯤ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗꯅ ꯆꯠꯈ꯭ꯔꯤꯕꯗꯣ? ꯑꯗꯨꯒꯁꯨ ꯐꯤ ꯍꯨꯈꯩ ꯍꯨꯔꯥꯜꯂꯒ ꯁꯦꯜ ꯄꯤꯗꯨꯅ ꯂꯧꯕꯗꯤ ꯀꯀꯥꯏꯗꯅ? ꯁꯦල් ꯄꯤꯔꯒ ꯂꯩꯕꯨ ꯂꯩ ꯍꯥꯏꯕꯅꯤ꯫ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯣꯛꯄꯤꯔꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯐꯤꯁꯦ ꯄꯥꯝꯖꯗ꯭ꯔꯦ ꯑꯐꯥꯎꯕꯤ! ꯃꯤꯉꯣꯟꯗꯒꯤꯕꯨ ꯐꯤ ꯍꯨꯔꯥꯜꯂꯤ ꯀꯥꯏꯅ ꯀꯤꯠ ꯅꯝꯃꯗꯅ ꯌꯥꯝ ꯉꯝꯃꯦ ꯃꯤ! ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯟꯅ ꯃꯔꯤ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯏꯕꯦꯍꯥꯏꯕꯤꯅ ꯐꯤ ꯍꯨꯔꯥꯟꯈꯤꯕꯅꯤ, ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏ, ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯗꯤ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ, ꯐꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ, ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯗꯨꯅ ꯋꯥꯁꯛꯅꯔꯨꯁꯤ ꯂꯥꯎ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯗꯨꯅ ꯐꯔꯅꯤ, ꯅꯣꯏ ꯑꯅꯤꯁꯦ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯒꯤ ꯐꯥꯡꯈꯣꯡ ꯄꯥꯏꯔꯒꯅꯦ ꯋꯥꯁꯛꯅꯔꯣ, ꯑꯗꯨꯒ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯤꯗꯣ ꯆꯩꯔꯥꯛ ꯄꯤꯔꯁꯅꯤ꯫
Ibi haibi adumnaga laigi phangkhong paiduna wasakna si hairakpaduda mahak masadu khara kibadi phaurammi. Kaidawrage tumi leradi kijarabo ngasai ki kabuk pupudongna prok prok puklabna sindo khumdrabadi kaidawre ha kijarabra huranbi. Ibi haibi mahakna sum tumi leisilabadi mahakpu soiduna miyamna huranbini haiba khangnakhrani mabu soiduna khongoinaba tari khanduna. Aidi kaidawba kidoiba ira laitabani ai kibidi aidi law sasi laigi phangkhong paiduna ne wasaknarusi. Asumna piyonbi nupi duga ibi haibiga kaithil lerembi ima magi phangkhong paiduna wasaknarami. Aina ima lerembi phangkhong paiduna wasak karigumba aina isil thiduna nangbu huranbi ni haina pauthok oiramlabadi aina isa isu singbu konba ngamdu sibu oijagi. Aina ira leibo oiramlabadi aibu kaithil lerembi ima man chairak pibo oisat. Asi haina poyonbiduna ibi haibidu onsinduna nang sawjimu wasau won nang ni ye adu wasak tau leire. Nangna khalibu aise kiramani singine hoi bema aidi landaba nakibide se aisu lagi phankhong se paidu wasaki karigumba aina nangondagi phisi huranbo oiramlaba mabok simagi ai nungaiba karino khangdana punsi se mangbo izage. Asumna wasaknarabada tilamliba miyam adunasu marhan leiba misakadu kaithei lerembi imamana chairak pibu oirasanu haina hainarami. Numit asigi numidangni ibi haibidu magi phamungda hiptuna wakhal tauri. Asai aina laigi phangkhongka paiduna wasaklablibudubo hoibagi aibu laina chairak pigadrane ira hosik matamdabu kadaidagi lai mawalauti. Adugi saruk lagliba nomaising numisida ipamdadum ngasai aina huralaga phidu ilaga ketharaga chatluge. Aina phi mamal athangbagi ilaga langba ubada ipangi mo mayamnaga ibi haibiya nangi phisidi odawda phajagridago kaidana yengnagadabudo mittaga urihe. As phisi huranbagi huranba ani oin huranjaramdo poni pangja pangkre aise kok ani huralakpa yabado. Asi khana mahak wakhal nungaina man huralakpa phidu induna miyamangda lenage haina khalli. Adu bebi haibi ngasai mahakna kaithil lerembi imamagi phankhong paiduna wasatlambadudi karisu nasunglamde. Asumna numit asisu haukhirami matamdi asum haukibana ibi haibidu mirolaklammi. Ibi haibi amadi thomba matei manau adu masa uba phanglani khanbada yamna harauzarami. Adubu makoi animak huranbagi thabak adudi toklamde. Nongmagi numitni hanagi matawgum ngasisu thomba migi mayumda huran satlamni. Ngasidi mahak yen yamna loiba yum amada huran sanglaklamni. Adubu mahakna huran sanglakliba yum adugi matei manau adudi thenglaba phawba khanadun leibana mahakna pangthoki khaliba thabak adu pangthokpa yaramde. Thomba ingkholga songba simada tumina phamduna imungi miyoi ado tumba ngairi yenam tu hugi lakpabu hawo moigi matei manause khatnaraga dum heta lei hewani phadei koiri aida ngasai dik khatnaba loiba ngairisi nuti aigi sibu yen huba lakni natraga moi matei manausi khatnabase taba laira haimita kari sagina khatnai no khangdi moina tumdadana isi huran me yada le. As aina yen hurani lumise oido wansilaktreda ibu atopa yumdoina huran sambuna phadoribra khangde. Era yen hurani laklaga yen hurandan hanbongnadida aigi nupina ba ngasidi yen huralo yen thongba yam saningedana chechina sinarakraponi ituna saninga pizadaba yapondi ek pizawdabada hayeng isana taigom pharopada matin ororot lagadorumi. Ngara suwana moigi matei manause tumkiba ngairage aduga horen moi tumkhraba kanda yen laba phajabam hukrage. Asi khana monda nungaina asong marak aduda phamdura leiri tanzaduda yumadu leiriba hui adu mana leiribudu tamna sanglaklamni. Huini sidi kamdoni helai hui sinai bubida aibu sikbida. Asi haina mamit jejet usinduna sondu leiringai thombagi mamaiduda huiduna mapan thoksillamduna satkiramni. As duire mai se kainu toisiba mahau sini marul yakli tawdu nati negi mai sibu magi mapan thokomoina urusa fui gaina to sugo sakire wani. Asi haina mapurit adu takatuna mamaidu taithokni aina asingma huran boiramagi hui sina maida mapan thoksillamagi wani ko kanagumba pagmu huran moiramnabadi hui sina sol si ado huran gi simhamse isam sam mi yim hek toy ba ya batati aigumba singba lausing leiba mi noi gedaba aina hui si lai khangbagi tumina leibagi siklamjibani kanagumba apang moiramnabadi hui lai na sienbada tanaraga dum si ado ngayaki matung
ꯈꯠꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯊꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯒꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯟ ꯑꯃ ꯃꯈꯨꯠ ꯈꯨꯝꯖꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯐꯔꯦ ꯌꯨꯝ ꯍꯟꯕ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯉꯁꯥꯏꯒꯤ ꯍꯨꯏꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯨꯏꯅꯦ ꯍꯨꯏ ꯑꯗꯨ ꯊꯣꯡꯕꯗ ꯁꯤꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯂꯛꯂꯝꯃꯤ ꯀꯟꯅ ꯍꯨꯏꯗꯕꯨ ꯏꯁ ꯀꯧꯗꯧꯅꯤꯁꯤꯗꯤ kutu la kutu ꯆꯠꯈꯤꯗꯧꯅꯤꯁꯤꯗꯤ ꯀꯟꯗꯦ ꯁꯤꯔꯕꯗꯤ ꯆꯦꯜꯂꯒꯦꯗ ꯑꯁꯤ ꯍꯥꯏꯅ ꯄꯥꯏꯀꯩ ꯆꯦꯟꯈꯤ ꯍꯨꯏꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯈꯣꯡꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯊꯣꯝꯕ ꯃꯥꯁꯨ ꯂꯩꯖꯕꯤ ꯊꯥꯈꯩ ꯃꯅꯤꯡ ꯑꯗꯨ ꯊꯦꯛꯇꯣꯛꯂꯒ ꯆꯦꯜꯂꯤ ꯍꯨꯏꯗꯨꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯟꯅꯩ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯝꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯏꯔꯨꯞꯇꯨꯅ ꯂꯩ ꯍꯨꯏꯗꯨꯁꯨ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯣꯡꯅꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯁ ꯁꯤꯔꯝꯃꯤꯗ ꯁꯤꯗꯅꯤꯅꯦ ꯃꯤꯅ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯍꯩꯃꯥ ꯌꯦꯟꯁꯤꯗꯤ ꯑꯩꯅ ꯏꯔꯨꯞꯄꯗꯤ ꯌꯥꯎꯔꯕꯅꯤꯅ ꯁꯤꯔ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯣꯡꯂꯕꯗꯤ ꯍꯥꯎꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯆꯥ ꯃꯤꯔꯣꯟꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯇꯧꯍꯩꯗꯦ ꯈꯟꯊꯗꯅ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟꯗ ꯆꯣꯡꯂꯤꯕ ꯎꯁꯣꯏꯗꯨ ꯂꯣꯟꯅ ꯐꯨꯛꯇꯨꯅ ꯍꯨꯔꯥꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯁꯣꯏ ꯃꯄꯨꯗꯨ ꯁꯥꯎꯅ ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯔꯣꯝꯒꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯨꯔꯥꯟꯕꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯎꯁꯣꯏ ꯆꯣꯡꯂꯦ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯅꯤ ꯆꯤꯡꯒꯨꯝ ꯁꯧꯔꯦ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯅꯤ ꯏꯪꯈꯣꯜꯗ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯍꯧꯕ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕꯤꯁꯤꯡꯁꯤꯅ ꯍꯨꯔꯥꯟꯕꯗ ꯑꯩꯅꯅꯦ ꯁꯨꯝ ꯀꯩꯗꯧꯔꯨꯒꯕꯗꯣ ꯍꯥꯏꯗꯅ ꯈꯪꯁꯤꯟ ꯎꯁꯤꯟꯗ ꯂꯩꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯅꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕ ꯃꯈꯨꯠꯇꯣ ꯊꯥꯡꯖꯧꯅ ꯄꯥꯠ ꯂꯥꯎꯅꯅꯦ ꯇꯨꯄꯠ ꯁꯨꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯗꯨꯕꯤ ꯑꯋꯥꯡꯒꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ ꯃꯧꯁꯤꯅ ꯂꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯔꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅꯅꯦ ꯃꯣꯏꯗꯒꯤ ꯎꯁꯣꯏ ꯄꯨꯛꯂꯨꯕꯅꯤ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯔꯁꯨ ꯍꯥꯏꯗꯅ ꯂꯥꯎꯔꯤꯕꯅꯤ ꯀꯔꯤ ꯆꯥꯒꯦ ꯂꯥꯎꯔꯤꯕꯗꯨ ꯈꯪꯗꯦ ꯈꯣꯟꯖꯦꯜꯁꯤꯅ ꯈꯔꯒ ꯐꯖꯔꯗꯤ ꯐꯩ ꯍꯦꯛ ꯌꯥꯗꯅ ꯇꯥꯅꯤꯡꯗꯕꯅ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯃꯁꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯊꯣꯛꯂꯒ ꯌꯥꯝ ꯂꯥꯎꯅꯤꯡꯂꯕꯗꯤ ꯂꯥꯎꯔꯣ ꯍꯥꯏꯗꯅ ꯃꯌꯥꯁꯤ ꯐꯥꯛꯇꯣꯛꯂꯒ ꯀꯕꯥ ꯈꯜꯂꯒ ꯊꯝꯃꯨꯗꯣꯏꯅꯦ ꯃꯥꯟꯅꯔꯨꯅꯦ ꯃꯣꯏꯒꯨꯝꯕꯁꯤꯅꯤ ꯀꯟꯕꯤ ꯃꯧꯁꯤꯒ ꯃꯥꯟꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯄꯨꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯍꯣꯏ ꯑꯩꯁꯨ ꯃꯣꯏꯒꯣꯟ ꯁꯤꯖꯤꯟꯅꯕꯗ ꯂꯦꯝꯗꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯕꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯛ ꯊꯤꯔꯤꯕ ꯃꯕꯨꯛꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯑꯩꯗꯤꯅꯦ ꯃꯁꯤ ꯋꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯏꯀꯥꯏꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯑꯅꯤꯅꯗꯨ ꯃꯈꯣꯏꯗ ꯉꯥꯡꯂꯛꯂꯤꯕ ꯃꯤ ꯑꯗꯨ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯅ ꯁꯤꯊꯔꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯑꯗꯨ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯍꯩꯔꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯕꯦꯍꯥꯏꯕꯤꯌꯥ ꯁꯦ ꯅꯪꯒꯤꯅꯦꯗꯅ ꯏꯟꯗꯣꯝꯆꯥꯅ ꯍꯩꯔꯥ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯂꯦꯗ ꯁꯤꯗꯤ ꯍꯩꯔꯥꯗꯣ ꯈꯔ ꯆꯥꯎ ꯃꯤꯔꯣꯟꯕꯤ ꯍꯥꯏꯁꯤꯗꯤ ꯍꯩꯔꯥ ꯌꯥꯝ ꯆꯥꯒꯗꯕꯅꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯃꯗꯨꯅ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅꯦ ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤ나 ꯑꯔꯨꯝ ꯑꯌꯥꯡꯅ ꯊꯥꯡꯕ ꯌꯥꯗꯦ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏ ꯅꯨꯄꯥꯅ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯝꯇ ꯇꯧꯍꯟꯗꯦꯗ इमुंगी थबक पुंबा माना लोइना तौबी फै फै अदुमनबुने माना तौबीरबदि अदो थोंबदो सांगा थवाई पानबा हाटपा यादेको अइना उबदा महाक येन गानु याम तोइना हाटपा उइ मदु तौगनु हायुने फत्ते नंग यौजि ओइरिबा फिबम असिदा नपुरिबना सांगा थवाई पानबा हाटपा हाइबसे याम थवाइदबा थबक अदुगनि बिहाइबिया इदोमसा वा मा हाइके नंग लानदि खनगनुको इदोमसाना हाइगदौरिबसे नोइबु नुसिबगिनि करी वानी इदोमसा अतै करीसु नत्तेदा हौसिति नंग ममा हाइबदु ओइगदौरबनि अदुना नंग तौहैदबा थबक तौगनु अवांगी मौनसु नंगी मरमदा वा कया हाइ नंगना तौरिबदो तौगनु मदु तौहैदेको पिसकी वादुदा इबे हाइबि फ्रंग हेक्ते साउगनि कइनो इदोमसाना एंगोंदा तौहैदबा थबक तौगनु गाइदना हाइरिबदुबा अइना कइदौरगे अइना करी तौहैदबा थबक तौरगे हाइमा इबे हाइबिया इदोमसाना हाइरिबसे नंगु मुन्ना ताउने अइना हाइरिबसे नंगी याइफाननबनि नंगना मीगी मपोट मसै लोना लौबदो तौहैदबा थबकनि नंगना तौरिबा
ꯊꯕꯛ ꯆꯠꯂꯤꯕ ꯔꯤꯁꯠ ꯑꯗꯣ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯇꯧꯍꯩꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯅꯪꯕꯨ ꯅꯆꯥꯗꯨꯅ ꯃꯈꯨꯠ ꯁꯥꯡꯕ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤꯁꯤꯔꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯒꯤ ꯀꯔꯤ ꯍꯨꯔꯥꯟꯈ꯭ꯔꯕꯒꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯤ ꯍꯥꯏꯕꯤ ꯅꯪꯁꯦ ꯅꯪꯅ ꯇꯧꯗꯅ ꯏꯟꯗꯣꯝꯆꯥꯅ ꯍꯦꯛꯇ ꯇꯧꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯊꯣꯝꯕꯕꯨ ꯐꯥꯗꯧꯕꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯔꯕꯗꯤ ꯅꯣꯏ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯝꯕꯗ ꯅꯠꯇꯅ ꯑꯋꯥꯐꯝꯗꯁꯨ ꯇꯥꯒꯅꯤ ꯅꯈꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯛ ꯍꯥꯏꯕꯤꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯤ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕꯅꯤ ꯈꯟꯗꯕ ꯃꯈꯩ ꯏꯕꯦ ꯍꯥꯏꯕꯤꯅ ꯄꯤꯁꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ ꯂꯦꯡꯕꯤꯔꯣ ꯅꯊꯧ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯒꯤ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯁꯤꯠꯄꯤꯌꯣ ꯅꯆꯥ ꯅꯃꯧꯕꯨ ꯑꯣꯏꯅ ꯋꯥꯔꯛꯄꯤꯔꯨꯁꯨ ꯀꯩ ꯊꯣꯛꯑꯦꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯂꯒ ꯏꯇꯩ ꯏꯅꯥꯎꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯗꯅ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯐꯔꯦ ꯏꯕꯦ ꯍꯥꯏꯕꯤ ꯏꯟꯗꯣꯝꯆꯥ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥꯅ ꯅꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯄꯤꯁꯛ ꯋꯥ ꯃꯈꯥ ꯇꯥꯕꯗ ꯀꯥꯟꯅꯔꯣꯏ ꯑꯐꯕ ꯍꯥꯏꯕꯗ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯝꯕ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯇꯥꯔꯦ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯅ ꯄꯥꯅꯤꯗ ꯀꯩꯊꯦꯜꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯃꯤꯒꯤ ꯈꯥꯎꯗꯒꯤ ꯆꯠꯂꯛꯄꯅꯤ ꯉꯥ ꯆꯥꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯄꯥꯟ ꯑꯣꯏꯔꯝꯃꯤ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯔꯁꯤ ꯑꯩꯅ ꯉꯔꯥꯡ ꯃꯤꯒꯤ ꯂꯨꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯉꯥ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨ ꯇꯥꯎꯔꯒ ꯄꯥꯟꯁꯤꯡꯕꯨ ꯐꯖꯅ ꯍꯨꯔꯥꯜꯂꯁꯤ ꯍꯣꯏ ꯅꯨꯄꯥ ꯈꯨꯟꯖꯥꯁꯤꯡꯅ ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯐꯥꯗꯧꯕꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯟꯗꯣꯝꯆꯥ ꯄꯤꯁꯛꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤ ꯑꯣꯏꯔꯦ ꯃꯋꯥ ꯂꯧꯔꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯇꯩ ꯏꯅꯥꯎꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯄ ꯃꯤꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯅꯨꯄꯥ ꯅꯪ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯃꯤꯅꯒ ꯐꯥꯔꯕꯗꯤ ꯁꯤꯕ ꯁꯣꯏꯔꯣꯏ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯝꯕ ꯑꯩꯅ ꯍꯨꯔꯥꯟꯕꯗ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯉꯝꯁꯨ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯒꯗꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯑꯔꯥꯏꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯁꯨ ꯃꯥꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯑꯃꯥꯏꯕꯤꯅ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯗꯒꯤ ꯊꯣꯡꯕꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯉꯥꯅꯨꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ ꯀꯩꯗꯧꯔꯨꯅꯤ ꯑꯇꯣꯞꯄꯒꯤꯗꯃꯨꯛ ꯉꯥꯅꯨ ꯀꯣꯏꯊꯤ ꯊꯤꯔꯨꯗꯨ ꯁꯔꯨꯛꯄꯨꯗꯤ ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤꯗꯤ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯁꯤ ꯈꯟꯅ ꯊꯣꯝꯕꯗꯨ ꯄꯨꯛꯆꯥꯎ ꯍꯥꯏꯔꯤꯕ ꯑꯍꯜ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ ꯊꯣꯝꯕꯅ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯐꯥꯒꯦ ꯇꯧꯕꯗ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯉꯥꯅꯨꯁꯤꯡꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯈꯨꯔꯥ ꯄꯨꯛꯆꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯩ ꯀꯅꯥꯅ ꯉꯥꯅꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕꯗꯣ ꯉꯥꯅꯨ ꯃꯄꯨ ꯇꯨꯝꯗ꯭ꯔꯤꯀꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯇꯟꯗꯤ ꯑꯣꯈꯥꯛ ꯇꯟꯕꯖꯥꯠꯅꯤꯀꯣ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯉꯥꯅꯨ ꯃꯄꯨ ꯇꯨꯝꯗ꯭ꯔꯤꯀꯣ ꯂꯥꯎꯔꯛꯂꯒ ꯃꯄꯥꯟꯗ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯒꯤ ꯑꯩꯅ ꯍꯨꯏ ꯁꯥꯔꯒ ꯉꯥꯅꯨ ꯍꯨꯔꯥꯟꯈꯤꯕꯗꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯉꯁꯤꯁꯨ ꯍꯨꯏ ꯁꯥꯔꯒ ꯂꯣꯏꯔꯦꯗ ꯍꯨꯏ ꯃꯥꯏ ꯆꯠ ꯒꯣ ꯍꯨꯏꯅꯦ ꯍꯩ ꯒꯣ ꯑꯄꯪꯕ ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯁꯤꯅꯤ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯉꯥꯅꯨ ꯐꯥꯒꯦ ꯍꯥꯏꯅ ꯄꯥꯛꯊꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯊꯣꯡꯕꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯊꯔꯛꯂꯝꯃꯤ ꯑꯌꯣꯏꯕ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯃꯨꯛꯁꯨ ꯍꯨꯏ ꯁꯥꯁꯤꯟꯅꯔꯒ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯨꯏ ꯁꯥꯁꯤꯟꯅꯔꯒ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯗꯧꯕꯒꯤ ꯇꯧꯔꯝꯂꯗꯅ ꯉꯁꯤꯗꯤ ꯍꯨꯏ ꯁꯥꯕꯨ ꯍꯨꯔꯥꯟꯕ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯁꯤꯜꯂꯤ ꯍꯩ ꯍꯅꯨꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇ ꯂꯩꯔꯤꯕꯗꯣ ꯂꯩꯀꯥꯏ ꯇꯥꯅꯕ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗ ꯂꯥꯎꯅ ꯊꯣꯔꯛꯑꯕꯤ ꯅꯪꯕꯣ ꯍꯣꯏ ꯍꯅꯨꯕ ꯑꯩ ꯂꯥꯎꯒꯦꯀꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯕꯨ ꯐꯥꯔꯒ ꯐꯨꯕ ꯌꯥ ꯐꯨꯗꯠꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯝꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯈꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯁꯤꯕꯣ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯆꯐꯨ ꯑꯀꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏꯋꯥꯅꯤ ꯅꯠꯇꯦ ꯑꯁꯨꯛ ꯊꯤꯅ ꯀꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁ ꯅꯥꯏꯌꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯥꯏ ꯑꯅꯥꯕꯁꯤꯗ ꯃꯃꯥꯏ ꯄꯥꯏꯁꯤꯜꯂꯤꯗꯣ ꯉꯥꯎꯔꯕ ꯅꯪ ꯑꯗꯣ ꯁꯤꯕꯨ ꯀꯅꯥ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕ ꯅꯪꯅ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗ
ꯈꯨꯔꯥ ꯄꯨꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒꯗꯤ ꯍꯨꯔꯥꯟꯕ ꯐꯥꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯔꯛꯏ ꯑꯩꯅ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏ ꯍꯥꯏꯖꯕꯗꯒꯤ ꯊꯥꯗꯣꯔꯛꯏ ꯏꯁ ꯉꯥꯅꯨ ꯑꯃꯈꯛ ꯍꯨꯔꯥꯟꯒꯦ ꯇꯧꯕꯒꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯨꯔꯛꯄ ꯍꯧꯅꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩ ꯏ ꯌꯥꯝ ꯀꯥꯔꯛꯀꯗꯧꯔꯤꯒ ꯅꯨꯄꯥ ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯅꯪꯕꯨ ꯐꯨꯔꯛꯂꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯨꯔꯛꯄꯒꯤ ꯂꯝꯁꯤꯡꯕ ꯑꯣꯏꯅ ꯅꯪꯕꯨ ꯐꯨꯔꯛꯂꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯍꯨꯔꯥꯟꯒꯗꯕꯅꯤ ꯍꯥ ꯑꯩꯕꯨ ꯃꯩꯔꯥꯟꯕꯤꯗꯧꯅ ꯃꯩꯗ ꯆꯣꯡꯁꯤꯟꯖꯧ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯅꯪꯒꯤꯁꯤꯕꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯄꯥꯝꯖꯗ꯭ꯔꯦ ꯃꯤꯅ ꯐꯨꯕꯁꯦ ꯌꯥꯝ ꯅꯥꯔꯒ ꯂꯩꯔꯝꯃꯤ ꯍꯦꯔ ꯅꯨꯄꯥ ꯃꯤꯅ ꯈꯤꯇꯪ ꯐꯨꯔꯛꯄꯒꯤꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯅꯤꯡꯍꯟꯅꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯥ ꯅꯪꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯆꯗꯦꯗ ꯌꯥꯝ ꯇꯜꯂꯤꯗ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯃꯤꯅ ꯐꯨꯔꯒ ꯅꯥꯗꯣꯏꯁꯦ ꯅꯪ ꯅꯠꯇꯦ ꯑꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯥꯒꯤ ꯃꯇꯝ ꯁꯨꯔꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯕꯤꯔꯝꯃꯤ ꯃꯄꯥꯟꯗ ꯊꯣꯡꯕꯗꯨ ꯐꯝꯗꯨꯅ ꯃꯆꯥ ꯐꯪꯂꯤꯅꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ ꯏꯆꯥꯗꯣ ꯃꯄꯥꯒꯤ ꯁꯛꯁꯤ ꯃꯥꯜꯂꯒ ꯊꯣꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯁꯛꯊꯤꯕꯤ ꯆꯤꯡꯗꯨꯝꯕꯤꯁꯤ ꯃꯥꯜꯂꯒ ꯑꯃꯨꯛ ꯊꯣꯛꯂꯗꯤ ꯂꯨꯔꯅꯤ ꯏꯆꯥꯗꯣ ꯃꯆꯦꯠ ꯉꯥꯛꯇ ꯊꯣꯛꯂꯛꯄ ꯁꯣꯏꯗ꯭ꯔꯤ ꯌꯦꯂꯥꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥꯒꯤ ꯃꯁꯛꯇꯗꯤ ꯃꯥꯜꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯅꯠꯇꯦ ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯃꯤꯡꯁꯤ ꯀꯔꯤ ꯀꯧꯁꯤꯒꯦ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯃꯤꯡ ꯊꯣꯡꯕꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒ ꯊꯣꯝꯆꯥ ꯀꯧꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯃꯥꯒꯤ ꯃꯃꯤꯡ ꯏꯕꯦꯍꯥꯏꯕꯤꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒ ꯏꯕꯦꯅꯥꯎ ꯊꯣꯜꯂꯒꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕꯒꯗꯤ ꯌꯥꯝ ꯍꯩꯔꯤ ꯄꯣꯠꯅꯤꯅꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤꯗꯨꯅ ꯊꯣꯝꯕꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯝꯕ ꯃꯆꯥ ꯎꯖꯔꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯊꯣꯝꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯉꯥꯡ ꯑꯗꯨ ꯌꯣꯡꯒꯨꯝꯅ ꯃꯇꯨ ꯆꯣꯝꯂꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯂꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨ ꯇꯁꯦꯡꯅ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯕꯦꯍꯥꯏꯕꯤꯗꯤ ꯃꯆꯥꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤꯗꯨꯅ ꯊꯣꯝꯕ ꯑꯃꯗꯤ ꯏꯕꯦꯍꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ ꯇꯧꯍꯩꯗꯕ ꯊꯕꯛ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯜꯂꯨꯕ ꯌꯥꯎꯕ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯃꯈꯨꯠ ꯂꯣꯡꯂꯤꯕꯁꯦ ꯅꯣꯏꯅ ꯁꯣꯏꯗꯅ ꯄꯅꯥꯎꯁꯤꯡꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯑꯗꯨꯒ ꯃꯆꯥꯁꯤꯁꯨ ꯃꯇꯨ ꯆꯣꯝꯂꯤꯕꯁꯦ ꯅꯣꯏꯅ ꯁꯣꯏꯗꯅ ꯎꯁꯣꯏ ꯍꯨꯔꯥꯜꯂꯝꯒꯅꯤ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤꯅꯤ ꯊꯣꯝꯕ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯃꯨꯅꯦ ꯅꯣꯏꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯕꯨ ꯃꯗꯨ ꯐꯠꯇꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ ꯌꯦꯡꯉꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯂꯨꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯅ ꯁꯛꯐꯝ ꯀꯥꯏꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯝꯃꯦ ꯍꯥꯏꯅꯕ ꯂꯩ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯗꯣ ꯊꯋꯥꯏ ꯄꯥꯟꯕ ꯍꯥꯠꯄ ꯇꯧꯍꯩꯗꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯃꯤ ꯅꯣꯛꯅꯕ ꯌꯥꯗꯦ ꯈꯜꯍꯩꯗꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯗꯅ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯃꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯊꯣꯝꯕ ꯑꯃꯗꯤ ꯏꯕꯦꯍꯥꯏꯕꯤ ꯇꯨꯃꯤꯟ ꯂꯩ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯆꯥꯁꯤꯅ ꯃꯤꯑꯣꯏ ꯆꯥꯗꯕ ꯁꯛꯐꯝ ꯀꯥꯏꯕ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯂꯤꯕꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯝꯃꯤ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯅꯨ ꯑꯉꯥꯡ ꯑꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯃꯃꯥꯁꯤꯁꯨ ꯃꯁꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯧ ꯃꯃꯥ ꯃꯁꯥ ꯐꯔꯕꯗꯤ ꯃꯆꯥꯁꯨ ꯃꯁꯥ ꯐꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯅꯆꯥ ꯊꯤꯟꯗꯣꯛꯆꯒꯦ ꯅꯨꯄꯤ ꯅꯪ ꯏꯆꯥꯒ ꯂꯩꯔꯝ ꯑꯩ ꯏꯃꯥ ꯃꯥꯏꯕꯤꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕꯅ ꯑꯃꯥꯏꯕꯤꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡꯗ ꯐꯪꯖ ꯃꯆꯥꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯝꯃꯤ 이마기 보고 그리기노 낭나나 마이부 타독두나 잘리바 자보 이마는 그리 피엔드면 라이바게 말은 낭보 미요이미 떡 짜드나 따이번 콩다할리 하이드나 나 마이부 알아오라브로 이마기 보고 이바기 보고 그리노 낭나 떠럼리부시고 이사부 나빠나 마이코이기 낙다 랭닝지 하이드나 이코이부 타독두나 쌀라브로 아시 하이나 matai manau anidu masagi asiba hacang adu konduna kap asumna
ꯊꯣꯝꯕꯒꯤ ꯃꯆꯥ ꯑꯗꯨ ꯆꯐꯨꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯨꯝꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯣꯝꯕ ꯑꯃꯗꯤ ꯏꯕꯦꯍꯥꯏꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯜ ꯐꯅ ꯇꯥꯜꯂꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯍꯥꯏꯕꯤ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯕꯦꯍꯥꯏꯕꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯐꯥꯟꯈꯣꯡ ꯄꯥꯏꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯋꯥꯁꯛꯈꯤꯕꯗꯣ꯫ ꯏꯕꯦꯍꯥꯏꯕꯤ ꯇꯞꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯋꯥꯈꯜ ꯊꯦꯟꯕꯤꯅ ꯆꯥꯏꯅ ꯃꯃꯥꯡꯊꯛꯇ ꯏꯃꯥ ꯅꯍꯥꯛꯀꯤ ꯐꯥꯟꯈꯣꯡ ꯄꯥꯏꯗꯨꯅ ꯑꯣꯏꯗꯕ ꯋꯥꯕ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯐꯤ ꯑꯃꯈꯛꯀꯤ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯋꯥꯁꯛꯂꯨꯕꯅ ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯒꯤ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯦꯞꯂꯤ꯫ ꯏꯃꯥ, ꯅꯐꯝꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤꯅ ꯁꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯊꯧꯖꯥꯟꯕꯤꯌꯨ ꯈꯄ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯕꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅꯁꯨ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯕꯣꯏꯗꯣ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯨ ꯈꯔ ꯁꯥꯐꯔꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯦꯜ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯏꯔꯛꯂꯕꯗ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯂꯕꯁꯨ ꯃꯃꯩꯊꯪꯗꯗꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯆꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫